sida kaigumma ngasi aina decision lahogdaba tarba ngasi aina aigi chahisina naurika aina kaigumma decision lahogdaba tarba aigi tungda yamna choba regret amore kani habse ngona khalaki matamda kiba aki haukraba haubusini miyoy bane yam wari haubuse yam wabani ko aduga haudopa adai hen ba kyam tholokini kaigino hay matam I don't want fight, praying for the love. Haters gon' hate, only God knows what I've been through. Hustle in my brain, stretching on my If you want to be successful, never listen to anyone who ever done anything yet, and take action. Blame it on me, come and see me. I ain't got no time, calling my phone, say you love me. Hello everyone, welcome to Manipur Entrepreneurs. Never stop learning, keep growing. TAMBA LEPKUMSI koi CHAOKHATMINASI. Ngasigi topic se sidi mayamna thumbnail da ubiramani ko. I quit my 9-to-5 job and started my own business, and that's the best decision I have ever made in my life. Sing manigo sidai sida kwai first time mayam da senguk chage sidai sai 9-to-5 ke against the karim laite aduga mayam da bad vibes pina ba dagi mayam bu wrong direction da puna bai da magsu na te sidi supna tagi aigi ngasai aigi life ki transformation da ingona thengna jar pa poto ina share to jage to ni mayam da ko sidai ina karam na kamai in business ki line na jar krino karam na kamai in entrepreneurs ki line na jar krino ai mayam da yam ten na thamjage sai ichinaw kya amna so ingona hangbi rai ko haibadi karam na kamai in si business ki line jar krino karam na kamai in entrepreneurs ki line na jar krino hai poto ai ngasi mayam da pakum du pijage aduna mayam video se loya fau yeng view sidai sida video se full yeng birega aduga sidai I ngasi share to jariba topics tagi mayam ta karigumba valuable oiba lesson ma fangbra taga fang de habdo comment always drop the video isu khangjage mayam na kari faubi ge habdo kari fill to bi ge habdo so topic share to bahudri kan mamang da aina mayam da request ma sabdang to jage haibadi mayam bu ekhoi gi Manipur Entrepreneurs WhatsApp community da saruk yana ba request of jari this is interested oi bechi now sing na join to bira pya gani message sa khoi gi lejari ba knowledge samadi ideas kya ja share to na amana ma bu help to na ga khoi growth product si wealth hengar han si adu khoi society da kari guma change ma pina bai da makta sigi moto go loina khoi masi community se form to jabani this is da karam na kamai na join to da gi high tardi ai gi personal number somewhere in screen da hapsar kabani sita simply add me on text to biro adu ga add to jar ke adu ga soi da na ba description da join number do hapsar kabani so ngasi gi topic si share to dikan mamang da ai kari gumba na fazaba ai ngonda yamna haibadi impactful over change samai ngon pibiri ba ngasi aina wari ma share tawjage aingonda 2 days before the 2 or 3 days before the aingonda ichi haigadra ima haigadra adagi di auntie haigadra aingonda call am to birakliba aingonda call am laki aina YouTube ki channel se form tawra matungda aingonda call am laki adugo call sida aingonda haikpa matam aingonda mana sumai haire habdi sir se YouTube te wangang biba isamak ni ko aingonda haire mana aina yes haiba matam sida mana aingonda aina khallu matam sina mana kaiguma magi problem ama haibati kariguma ma ingonda hangjar pagi oijana no ne khanjabane ba khallu matam sina mana ingonda share sumaina haibire ingonda sir ai gi chanu pa ani sumain lai ichanu pa ani se amana interior design lore Bangalore da adagi amana hardware ki dukan ama hanga lai adu sumain interior design lore ichanu pa se ma lai ma business hona ba tawri adu ma sumaina hardware ki business ama hangdo ba tawri sei se ma ja hangdo halasi ra haina aina mana directly ingonda sumai hang ki tabdu da ingonda haibadi kai haitare ingonda yamna chowa feel ma ingonda pi ki haibadi kari hai tari yamna khangdaba ingon haibdi kamai hajuno khangdaba feeling ma ingon am harau boy nuai boy adagi di kai tari ingon kapning boy kari boy ingon ma fau ki haibdi ingon smai fauhon bi ki mana haibdi aina tawjariba thabak se pikkera chawger doesn't matter aina honna jariba thodang is danga sai ga ingon da haibdi kari guma ma tawbagi mahi yale haibdo ingon da dumaina ingon da film pi bi ki adu matam da ingon da sai gi yamna harau jaba happy oi ba haibdi ai gi ichinaw ki amna ingon reach out tor pa matam da puna mangna sumaina ai gi ahal lamana ingon sumaina support to bi ko sumaina mo ingon thajabu lak pa stagi hen chawba kai lege stagi hen chawba feeling ja ingon kem native aduna nga sai gi siguma tawba matam da ingon da kai feel phau game matam sai gi aina decision low grip decision je taseng makki aina hai matam the best decision I have ever made in my life have da sing makki ne kai matam da aina pamjari ba punsi aina hingningi mo aina haibadi aina mayam gi mateng pangni ba in tawningi pot mayam jeng sai gi sumai to matam mayam na sumai response bi rak punsi stagi hen chawba game native adubu aina hai duise mayam da aina 9-to-5 job ta lairi kanda ai 9-to-5 ahamara so haijagre message ai 9-to-5 job ke against the game like kai you know matam da 9-to-5 job na ai life se change to be give ai na kai kuma 9-to-5 job ta changam da tardi ai ni ngasi oi film da si bisu oiram da yai haibadi kari gi no hai matam da madu da in tam gi ba lesson kya je mafam puna makti tamba fangroi da ba kya amne ai na madu da thengnarak pa mi adagi madu da thengnarak pa haibadi situation kya ama se aduna su ai maturity foundation da kya ama help to be gi have the easy evolve to na ba da mana yam achoba part ama mana achoba push ama ngon pibi gi
ꯁꯤꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯉꯁꯤ ꯈꯪꯉꯤꯕ ꯑꯩꯅ ꯉꯁꯤ ꯂꯩꯖꯔꯤꯕ ꯅꯣꯂꯦꯖ ꯈꯇꯪꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯏꯅꯤ ꯅꯣꯂꯦꯖꯁꯦ ꯁꯤꯒꯤ ꯅꯣꯂꯦꯖ ꯑꯩꯅ ꯆꯍꯤ 5 ꯃꯃꯥꯡꯗ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯤꯁꯛꯇꯣ ꯑꯩ ꯉꯁꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯅꯣꯂꯦꯖ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯅꯣꯂꯦꯖꯁꯤꯗꯤ ꯀꯥꯏꯗ ꯇꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯐꯔꯦꯟ ꯑꯦꯔꯤꯌꯥꯗ ꯇꯝꯃꯦ ꯑꯗꯨꯅ ꯑꯩꯅ 9 to 5 ꯖꯣꯕꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯩꯅ 9 to 5 ꯖꯣꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ 9 to 5 ꯖꯣꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯛꯄꯥꯝ ꯄꯥꯝꯖꯔꯛꯈꯤꯗꯦꯀꯣ ꯑꯩ ꯄꯨꯟꯁꯤꯗ 9 to 5 ꯖꯣꯕꯁꯦ ꯑꯩ ꯅꯣꯡꯇ ꯇꯧꯅꯤꯡꯈꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗꯁꯨ ꯉꯁꯤ ꯁꯤꯒꯤ ꯐꯤꯂꯤꯡꯁꯦ ꯐꯥꯎꯕꯤꯔꯝꯒꯅꯤ 9 to 5 ꯖꯣꯕ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯇꯧꯅꯤꯡꯗꯕ ꯍꯥꯏꯕꯗꯤ 9 to 5 ꯖꯣꯕꯀꯤ ꯍꯥꯏꯕꯗꯤ ꯀꯜꯆꯔꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯈꯤꯕ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ 95ꯇ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂ ꯑꯩꯉꯣꯟꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯕꯠ ꯆꯪꯉꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠꯇꯣ ꯃꯊꯪ ꯊꯣꯛꯂꯛꯈꯤꯕ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯁꯨꯝ ꯇꯧ ꯂꯩꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯇꯦꯂꯦꯟ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀ꯭ರಿꯌꯦꯠ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯩꯉꯣꯟꯗ ꯇꯟꯊꯕ ꯆꯠꯅꯤꯡꯗꯕ ꯍꯥꯏꯅꯩꯗꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯪꯒꯤ ꯊꯕꯛꯁꯤꯅ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯣ ꯄꯤꯗ ꯇꯥꯔꯗꯤ ꯅꯪ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯠꯇꯦ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯕꯛ ꯆꯠꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯑꯗꯒꯤꯗꯤ ꯊꯕꯛꯇꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯒꯤ 9 to 5 ꯖꯣꯕꯁꯦ ꯇꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯅ ꯑꯃ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯑꯩꯒꯤ ꯇꯦꯂꯦꯟ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯑꯣꯡ ꯍꯤꯡꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯐ꯭रीडम ꯐꯪꯉꯛꯇꯕ ꯑꯩꯅ ꯆꯠꯅꯤꯡꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃꯁꯦ ꯑꯩꯉꯣꯟꯗ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕ ꯃꯇꯝꯁꯤꯗ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩꯅ 9 to 5 ꯖꯣꯕ ꯇꯧꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯩ ꯈꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯦꯟꯖꯥꯏꯇꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯈꯤꯕ ꯑꯩꯉꯣꯟꯗ ꯏꯊꯟꯇ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯈꯤꯕ ꯃꯇꯝꯁꯤꯗ ꯃꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯝꯊꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟda ꯇꯨꯝꯐꯝ ꯈꯪꯗꯕ ꯇꯧꯔꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯆꯃꯝꯅꯍꯟꯕ ꯀꯌꯥ ꯑꯃ ꯑꯗꯒꯤꯗꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯉꯥꯡꯕꯁꯦ ꯀꯌꯥ ꯇꯥꯅꯤꯡꯗꯕ ꯑꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯊꯕꯛꯇꯤ ꯆꯠꯄ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯁꯤꯔ ꯀꯥꯏ ꯈꯟꯗꯕ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯄꯣꯠꯇꯣ ꯁꯨꯡꯂꯩ ꯂꯩꯈꯤꯗꯦꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯇꯤ ꯈꯪꯕ ꯀꯔꯤꯅꯣ ꯑꯩꯗꯨ ꯀꯃꯥꯏꯅ ꯑꯩ ꯊꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯑꯩ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯨꯗꯦꯕ ꯇꯁꯦꯡꯅ ꯈꯪꯉꯨꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯩꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏ ꯁꯨꯝ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯅꯣꯂꯦꯖꯁꯦ ꯁꯨꯝ ꯒꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯑꯩ 9 to 5 ꯖꯣꯕꯁꯦ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯝꯗꯨꯗ ꯀꯩꯝ ꯈꯪꯈꯤꯗꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯇꯝꯗꯨꯗ ꯕꯤꯖꯅꯦꯁꯀꯤ ꯂꯥꯏꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯍꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯅꯣꯡꯇ ꯑꯩ ꯕꯤꯖꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯣꯡꯇ ꯈꯜꯂꯨꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯕꯤꯖꯅꯦꯁ ꯇꯧꯔꯛꯀꯅꯤ ꯀꯥꯏꯁꯦ ꯅꯣꯡꯇ ꯃꯪꯉꯨꯗꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯕꯤꯖꯅꯦꯁꯀꯤ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯔꯛꯀꯅꯤ ꯀꯥꯏꯁꯦ ꯑꯩ ꯅꯣꯡꯇ ꯈꯜꯂꯨꯕ ꯅꯠꯇꯦꯕ ꯑꯩ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯑꯩ ꯄꯨꯔꯥ ꯖꯤꯔꯣ ꯅꯣꯂꯦꯖꯅꯦ ꯕꯤꯖꯅꯦꯁꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯃꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ 9 to 5 ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ 9 to 5ꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯑꯃ ꯄꯤꯕꯤ ꯍꯥꯏꯕꯗꯣ 9 to 5ꯅ ꯂꯩꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯗꯣ ꯁꯤꯃꯛꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯤ ꯑꯩꯅ ꯆꯍꯤ 5 ꯃꯃꯥꯡꯗ ꯑꯩꯅ ꯈꯪꯉꯝꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯣ ꯑꯁꯦꯡꯕꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣ 9 to 5ꯁꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥ ꯑꯃ ꯂꯦꯁꯟ ꯀꯌꯥ ꯑꯃ ꯇꯝꯕꯤꯈꯤꯕ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯗ ꯇꯥꯔꯕ ꯑꯩ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯔꯝꯕ ꯇꯥꯔꯕ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯩꯔꯝꯃꯣꯏꯕ 9 to 5ꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯟꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯄꯤꯈꯤꯕꯗꯣ ꯃꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯑꯩꯅ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯕꯤꯖꯅꯦꯁꯀꯤ ꯂꯥꯏꯟꯗ ꯑꯩ ꯆꯪꯉꯛꯈꯤꯕ ꯀꯃꯥꯏꯅ ꯕꯤꯖꯅꯦꯁꯀꯤ ꯂꯥꯏꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯅ ꯐꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯩꯁꯨ ꯐꯥꯎꯈꯤꯕ ꯍꯥꯏꯕꯗꯤ ꯕꯤꯖꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯅꯤ ꯑꯗꯒꯤ ꯕꯤꯖꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁ ꯂꯩꯇꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯅꯤ ꯅꯣꯂꯦꯖ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯆꯞ ꯃꯥꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯪꯕꯤꯔꯛꯄ ꯃꯌꯥꯝꯗ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯛꯀꯤꯂꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯈꯤꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯃꯔꯝꯁꯦ ꯑꯩ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯃꯔꯝꯗꯁꯨ ꯖꯤꯔꯣ ꯅꯣꯂꯦꯖꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯦꯔꯥ ꯑꯣꯏꯕꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯕꯦꯅꯤꯐꯤꯠꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯣꯂꯦꯖꯁꯦ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯗ ꯈꯜꯂꯛꯈꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯁꯨ ꯍꯧꯗꯣꯛꯄ ꯌꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯜꯂꯛꯈꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯀꯩꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯏꯟꯚꯦꯁꯃꯦꯟ ꯀꯩꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯩ ꯇꯧꯒꯦ ꯈꯜꯂꯛꯄꯗꯣ ꯑꯩꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯔꯝ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ 9 to 5 ꯖꯣꯕꯇꯒꯤ ꯊꯣꯛꯇꯕ ꯌꯥꯗꯦꯕ 9 to 5 ꯖꯣꯕꯇ ꯑꯩ ꯁꯦꯝ ꯂꯥꯏꯐ ꯅꯨꯡꯇꯤꯖꯥꯏꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯉꯣꯟꯗ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯛꯈꯤꯗꯦꯕ ꯍꯥꯏꯕꯗꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯩꯉꯣꯟꯗ ꯍꯔꯥꯎꯗꯕ ꯑꯗꯒꯤ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯔꯥꯎꯗꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯁꯨꯇꯤ ꯂꯧꯕꯩꯗꯃꯛꯇ ꯃꯤꯉꯣꯟꯗ ꯄꯔꯃꯤꯁꯟ ꯍꯥꯟꯅ ꯂꯧꯅꯕ ꯀꯔꯤꯒꯨꯝꯕ ꯆꯠꯄꯩꯗꯃꯛꯇ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯁꯦꯂꯔꯤꯁꯨ ꯂꯤꯃꯤꯠ ꯑꯣꯏꯕ ꯍꯣꯠꯅꯔꯤꯉꯩꯁꯨ ꯁꯦꯂꯔꯤ ꯍꯦꯟꯒꯠꯂꯛꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯗ꯭ꯔꯣꯕꯦꯛ ꯑꯃ ꯑꯣꯏꯍꯜꯂꯒ ꯁꯤꯗꯨꯅ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩꯉꯣꯟꯗ ꯑꯃꯈꯛ ꯂꯩꯒꯤ ꯑꯩꯒꯤ ꯃꯤꯁꯟ ꯑꯃꯈꯛ ꯂꯩꯒꯤ ꯑꯦꯅꯤ ꯍꯥꯎ ꯑꯩ 9 to 5 ꯖꯣꯕꯇꯒꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯛꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁꯀ 9 to 5 ꯀꯁꯦ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯄ꯭ꯂꯦ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁꯇ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯑꯩꯅ ꯇꯣꯏꯅ ꯄꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦꯕ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯂꯩꯌꯦꯕ
ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯩꯅ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ 9 to 5ꯇ ꯊꯕꯛ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯕꯛꯁꯦ ꯀ꯭ꯋꯤꯠ ꯇꯧꯅꯤꯡꯕ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯍꯧꯒꯗꯒꯦ ꯈꯪꯗꯕ ꯄꯩꯁꯥ ꯂꯩꯇꯦ ꯈꯟꯕ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯕꯤꯖꯤꯅꯦꯁ ꯍꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯗ ꯑꯩ ꯉꯁꯤ ꯍꯥꯏꯖꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯍꯥꯏꯖꯔꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤꯗꯃꯛꯇꯀꯣ ꯁꯤꯗꯩꯁꯤꯕꯨ ꯀꯦꯄꯤꯇꯦꯜ ꯂꯩꯇꯕ ꯌꯥꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯕꯨ ꯑꯩ ꯅꯣꯂꯦꯖ ꯂꯩꯇꯕ ꯌꯥꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤꯗꯩꯁꯤꯕꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯌꯥꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯤꯗꯩ ꯑꯆꯧꯕ ꯀꯅꯦꯛꯁꯟ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯁꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯅꯦꯕ ꯑꯗꯨꯗꯣ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ 9 to 5 ꯖꯣꯕꯇ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩ ꯊꯥꯗꯣꯛꯄꯁꯨ ꯉꯝꯃꯝꯃꯣꯏ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯁꯨꯃꯥꯏꯅꯁꯨ ꯉꯥꯡꯕ ꯉꯝꯃꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯋꯥꯟ ꯋꯦ ꯑꯩꯉꯣꯟꯗ ꯂꯝꯕꯤꯁꯦ ꯑꯃꯈꯛꯇꯅꯦ ꯑꯩꯉꯣꯟꯗ ꯂꯩꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯂꯤꯃꯤꯇꯦꯁꯟꯗꯣ ꯊꯨꯒꯥꯏꯔꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯝ ꯂꯩꯈꯤꯕ ꯅꯠꯇꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯀꯩꯝ ꯈꯪꯕꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯅꯣꯡꯇ ꯈꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯕꯗꯣ ꯑꯗꯨꯅ ꯆꯪꯉꯛꯈꯤꯕꯗꯨꯅ ꯉꯁꯥꯏ ꯑꯩꯒꯤ ꯂꯤꯃꯤꯇꯦꯁꯟ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯉꯝꯃꯛꯈꯤꯕ ꯉꯝꯃꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯇꯝꯈꯤꯕ ꯂꯦꯁꯟ ꯀꯌꯥ ꯑꯃꯁꯦ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦꯟꯖ ꯑꯆꯧꯕ ꯆꯦꯟꯖ ꯀꯌꯥ ꯑꯃ ꯄꯤꯔꯛꯈꯤ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯐꯦꯜ ꯀꯌꯥ ꯑꯃ ꯑꯣꯏꯒꯦ ꯐꯦꯂꯤꯌꯔ ꯀꯌꯥꯁꯤꯗ ꯑꯩꯅ ꯂꯦꯁꯟ ꯀꯌꯥ ꯑꯃ ꯂꯔꯟ ꯇꯧꯕ ꯉꯝꯃꯛꯈꯤ ꯍꯥꯏꯕꯗꯤ ꯇꯧꯅ ꯑꯩꯅ 9 to 5 ꯖꯣꯕꯁꯦ ꯂꯩꯅ ꯑꯩ ꯕꯤꯖꯤꯅꯦꯁ ꯀꯌꯥꯁꯦ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯎꯗꯅ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ 9 to 5 ꯖꯣꯕ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯩꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯑꯩꯒꯤ ꯐ꯭रीडꯝꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯐꯦꯜ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯈꯤꯕ ꯕꯠ ꯑꯗꯨꯒꯤ ꯐꯦꯂꯤꯌꯔꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯑꯩꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯥꯏꯍꯟꯕꯤꯈꯤꯕ ꯂꯥꯏꯍꯟꯕꯤꯒꯦ ꯏꯟ ꯗ ꯁꯦꯟꯁ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯥꯡꯉꯛꯄ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯈꯥꯡꯕ ꯀꯟꯒꯗꯕꯅꯤꯀꯣ ꯕꯠ ꯔꯥꯏꯠ ꯋꯦꯗ ꯈꯥꯡꯕ ꯀꯟꯒꯗꯕꯅꯤ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯈꯥꯡꯕ ꯀꯥꯟꯗꯕ ꯄꯣꯠꯇ ꯇꯥꯏꯝ ꯋꯦꯁ ꯇꯧꯔꯒ ꯈꯥꯡꯕ ꯀꯟꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯗ꯭ꯔꯤꯝꯅ ꯁꯤꯗ ꯂꯩꯕ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯂꯩꯕ ꯅꯪ ꯇꯧꯕ ꯂꯥꯛꯄꯝ ꯈꯪꯗꯕ ꯑꯗꯨꯒ ꯅꯪ ꯉꯁꯥꯏꯒꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟ ꯑꯣꯏꯍꯟꯕ ꯅꯪꯉꯣꯟꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯍꯜꯍꯟꯕ ꯅꯪꯉꯣꯟꯗ ꯗꯤꯁꯀꯔꯦꯖ ꯐꯥꯎꯕ ꯄꯣꯠꯇꯨꯗꯤ ꯇꯁꯦꯡꯅ ꯑꯗꯨꯗ ꯈꯥꯡꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯄꯪꯕ ꯃꯤꯒꯤ ꯋꯥꯈꯜꯅꯦꯕ ꯈꯥꯡꯕꯁꯦ ꯏꯁꯥꯒꯤ ꯖꯔꯅꯤꯗ ꯆꯠꯂꯒ ꯈꯥꯡꯕꯁꯦ ꯇꯣꯡꯉꯥꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯈꯥꯡꯕ ꯉꯝꯃꯛꯇꯕ 9 to 5ꯇ ꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤꯡꯉꯛꯇꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯈꯪꯖꯩ ꯃꯇꯝꯗꯨꯗ ꯁꯤꯗ ꯀꯩꯒꯨꯝꯕ ꯉꯁꯤ ꯑꯩꯅ ꯗꯤꯁꯤꯖꯟ ꯂꯧꯍꯧꯗꯕ ꯇꯥꯔꯕ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯅꯧꯔꯤꯀꯥꯟꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯗꯤꯁꯤꯖꯟ ꯂꯧꯍꯧꯗꯕ ꯇꯥꯔꯕ ꯑꯩꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯑꯆꯧꯕ ꯔꯤꯒ꯭ꯔꯦꯠ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯜꯂꯛꯈꯤꯕ ꯃꯇꯝꯗ ꯀꯤꯕ ꯑꯀꯤꯕ ꯑꯗꯒꯤꯗꯤ ꯍꯩꯅꯗꯕ ꯑꯗꯒꯤꯗꯤ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯑꯗꯒꯤꯗꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯑꯩ ꯍꯧꯖꯤꯛ ꯔꯤꯛꯁ ꯂꯧꯔꯒ ꯑꯩꯒꯤ ꯗ꯭ꯔꯤꯝꯗ ꯐꯣꯀꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯂꯝꯕꯦꯜꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃꯅ ꯂꯩꯔꯤꯁꯦ ꯀꯣ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯇꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯅꯧꯕ ꯊꯤꯅꯕ ꯄꯩꯁꯥ ꯍꯦꯟꯒꯠꯅꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤꯕ ꯕꯠ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯂꯣꯏ ꯆꯪꯉꯛꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯈꯜꯁꯦ ꯑꯩ ꯂꯥꯛꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯄ꯭ꯔꯦꯁ ꯂꯩꯍꯟꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯑꯦꯟꯖꯥꯏꯇꯤ ꯂꯦꯚꯦꯜ ꯌꯥꯝ ꯋꯥꯡꯍꯟꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦꯕ ꯁꯣ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯀꯩꯝ ꯆꯪꯈꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯃꯈꯛꯇꯅꯦ ꯑꯩ 9 to 5 ꯖꯣꯕꯇꯒꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯆꯪꯉꯤꯁꯦ ꯀꯃꯥꯏꯅ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩ ꯊꯧꯅꯥ ꯍꯥꯞꯄꯒ ꯏꯁꯥ ꯏꯊꯟ ꯊꯧꯅꯥ ꯍꯥꯞꯄꯒ ꯀꯩꯒꯤꯅꯣ ꯑꯩ ꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯛꯑꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯃꯗꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯐꯀꯤ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯍꯩꯅꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯖꯣꯕꯁꯦ ꯀ꯭ꯋꯤꯠ ꯇꯧꯔꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯔꯒ ꯍꯦꯛꯇ ꯐꯖꯅ ꯆꯠꯂꯕ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯃꯥꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯚꯤꯖꯟꯗꯨꯗꯤ ꯃꯥꯅ ꯐꯖꯅ ꯁꯦꯡꯅ ꯎꯕ ꯉꯝꯗꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯖꯣꯕ ꯀ꯭ꯋꯤꯠ ꯇꯧꯔꯅꯤꯒ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯎꯈꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈ꯭ꯔꯁꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯧꯅꯥ ꯍꯥꯞꯄ ꯃꯉꯣꯟꯗ ꯑꯩꯅ ꯁꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔ ꯃꯇꯝꯗ ꯑꯩꯅ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯒ ꯑꯩꯒꯤ ꯖꯣꯕꯁꯤꯗꯒꯤꯗꯤ ꯑꯩ ꯀ꯭ꯋꯤꯠ ꯇꯧꯔꯛꯀꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯀ꯭ꯋꯤꯠ ꯇꯧꯔꯛꯀꯦ ꯑꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ 9 to 5ꯇ ꯊꯦꯡꯅꯈꯤꯕ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯀꯌꯥ ꯑꯃꯒ ꯍꯥꯏꯕꯗꯤ ꯄꯥꯔꯠꯅꯔ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯨꯝꯅ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯔꯛꯈꯤꯀꯣ ꯍꯧꯗꯣꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯃꯇꯝꯗꯨꯗ ꯁꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯈꯜꯂ ꯊꯣꯛꯂꯛꯈꯤꯕ ꯕꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯏꯔꯛꯄ ꯆꯦꯟꯖ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯣꯡꯇ ꯈꯜꯂꯨꯗꯕ ꯄꯣꯠ ꯃꯌꯥꯝꯅ ꯑꯣꯏꯔꯛꯏ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯣꯡꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯇ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯄ꯭ꯂꯦ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯜꯂꯨꯗꯕꯗ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯤ ꯋꯥꯡꯕ ꯁꯤ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯤ ꯈꯪꯕ ꯑꯗꯒꯤ ꯃꯤꯒꯤ ꯔꯤꯖꯜꯠꯁꯤꯡꯗꯣ ꯄꯥꯔꯨꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨ ꯆꯪꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯔꯤꯖꯦꯛꯁꯟ ꯀꯌꯥ ꯑꯃ ꯐꯦꯂꯤꯌꯔ ꯀꯌꯥ ꯑꯃ ꯈꯜꯂꯨꯗꯕ ꯀꯌꯥ ꯑꯃ ꯏꯟꯀꯝ ꯂꯥꯛꯇꯕꯅ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯍꯟꯕ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯕꯒꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ 9 to 5 ꯖꯣꯕꯁꯦ ꯀ꯭ꯋꯤꯠ ꯇꯧꯔꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯈꯤꯕꯁꯦ ꯗꯦꯠꯁ ꯗ ꯕꯦꯁ ꯗꯤꯁꯤꯖꯟ ꯑꯥꯏ ꯍꯦꯞ ꯑꯦꯚꯔ ꯃꯦꯗ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯑꯩꯅ ꯇꯝꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯗꯨꯗ ꯑꯩꯅ ꯇꯥꯜꯂꯛꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯗꯨꯒꯤ ꯐꯦꯂꯤꯌꯔ ꯀꯌꯥ ꯃꯗꯨꯒꯤ ꯔꯤꯖꯦꯛꯁꯟ ꯀꯌꯥꯗꯨꯗꯒꯤ ꯇꯥꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯤꯡꯉꯤꯕ ꯉꯁꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯩꯅ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗ ꯍꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯉꯁꯤ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯑꯩꯅ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯣ ꯂꯧꯔꯝꯗꯕ ꯇꯥꯔꯕ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯗꯕ ꯇꯥꯔꯕ that will never happen
adu poto torom da bata de ngasi chap mana 95 job da thabak torom nungti jai gi thabak tor computer mang da phamaga haibadi ain tawning da thabak kyam toraga dagi di chap mana ba nungti jai gi haibadi nungti jai gi thengna lei wall mari gi mai kai da leiraga dum ai gi punsi dum hinga leirangani ai thajai ko adu bu ngasi di picker chawgera income picker chawgera doesn't matter ai gi punsi aina hingning mong da hingi aina pamdari freedom mong da fangi sidagi hen chawba kai legi punsi sidagi hen chawba kem legi isagi apama mong da hingba je sidi miyoi bena kwai lana pusan bi lambel jinga sai gi kai tare money have sin ko money sin akhoi sin money sin akhoi gi mind is akhoi gi punsi slap ohela si slap se ohen bi gano haibdi money na control to hon bi gano isana control to wam darka le money na isana akhoi na money se control to wam darka le money na control to matam da akhoi ji mi gi slap oire ba aduna ngasai gi sida lakpa matam da ngasai gi aingon da picker chawge aingon da hojik hallaga yengo matam da aingon da adugi punsi to yam mona hingning de I know hingi punsi se picker chawge doesn't matter I appreciate it that's why I quit my 9 to 5 job and started my own business and that's the best decision I have ever made in my life aduna ichinaw mayam decision lawbi gadaw mayam ngasi yam hena khanbi ganu lawgadaw decision se lawbi gadam ni ko isagi damakta right isana pamjari puto toge khandari yes it's time to take a decision se khanjanaga ninghanaraga haidu khan ani khala kira lei tardi kaidong da ngasi mai pakadaw poche mai pakta somda leiba talent somna pamjari ba life achoba manglan kya do mai pakada leiba tar su ngasi mai pakta do mangi ba yai ko aduna decision se lawbi ngal lingai da hosik lawbi daga junction view su so da mai pakane do rejection lakpa do failure lakpa do thengnar ka da ba kya am do thengnabi na bai dum ka thona lebi so it is going to change your life aina ngasi share tok jari bai gi part of small part of my journey je sisina somgi life ta kari gumam somgi mind da kari gumam have the impact ama people na pibi da have the sisina kari gumam valuable lesson am pibi na pibi de have do mayam na comment always drop to biro have the aisu khangjani mayam na kari hobby ge sigi aina share tok jari ba journey sina mayam gi life ta kari gumba have the kari gumam kana ba phangjagi ba haiba se ai gi damak ta ai yamna achoba pot amani ko so aduna Ma'am, the comment drop the video. So thank you very much. Thank you for watching this video till the end. I hope you get the best value out of it. Ado koi social media link, Facebook, Instagram, Telegram link, description da hapsa gamani. And please join our Manipur Entrepreneurs WhatsApp community. Interested of which now join the Vira Payagani, message that we laser knowledge, some of the ideas get share to Naraga, Amana Amabu help to Naraga, quick growth dominancy, wealth hangarancy, Aduga, a quick society, Karimunchi and Spin Honaminasi. So Karamna Kamana join the Udagi Hatari. I get personal number somewhere in the screen. The Hapsa Gamani. They just simply at me and I want to take so we do it. So welcome to Manipur Entrepreneurs. Never stop learning, keep growing. TAMBA LEPKUMSI CHAOKHATMINASI. Thank you. Another day, another bag unloaded, and money keep on knocking on my door. But blessed to say that one day I will make it. My God is with me, I don't have to fear. Outside, your side, this side, that side.